ngasi ayuk pung 8:50 chatpa matamda Manipur yauna North East state singda magnitude 6.4 gi changda earthquake thokre. Earthquake adu second tararom oiki National Center for Seismology dagi fangba pawgi matungina earthquake adu gi epicenter adu Assam gi Tezpur dagi nongchuplom da kilometer 92 rom chatlaga leiba mafam ama oiki. Loinana leimai dagi kilometer 13 lom luba mafam da thokki. Earthquake thokraba matung Assam gi Nalbari, Dekiajuli, Bodoland yauna mafam kyada lobuk singda leinung dagi leikhom leinang yauba ising kam thorakli. Adu moinamag hausik fawgi oinadi state ayambada yum kai khara amanga ta thokpa natana earthquake aduna maramoiduna misimina thokpagi pawdi leitre. India da hausik fawda COVID-19 positive oikiba pun mamasing crore ma lakh hubutara mapal lising marifutara taret ka chani ga humbutaret yaure masigi manung da pun mamioi lakh ani lising amaga chamaga marfu taret leikhidre mioi crore maga lakh nimfu nipan lising tara taret ka chahum ga humbutara mathoina laichat asidagi fagalakpadagi discharge tawkre Manipur da su hausik fawda laichat asidagi mioi chahunga marifutara hundoi leikhidre positive oikiba pun mamasing su lising kontra ga chatrat ka nimfu ni thoi yaure Laibag asida laiba chahi tara nipan mathaki miyoi sing sung soi soidana COVID-19 vaccine kapnaba ngasidagi registration ki thabak hokre registration tawraba miyoi sing mathang tha megi ahanba jayol dagi haugadoriba ahum suba tangka ki vaccination program da laichat asigi vaccine kapthokani saruk yaba yaraba miyoi singna co-win portal co-in.gov.in da registration tawba yaragani India da hausik fawda miyoi crore 13 lakh humbutara taret henbada COVID-19 vaccine kapkhre masigi manung da healthcare worker lakh marifutara humdoi ga lising nimfutareti ahanba tangkakta vaccine kapki madugi matung healthcare worker lakh humpuma thoina ani suba tangkaki vaccine kapki masiga loina na lebak asida frontline worker crore amaga lakh punithoi laichat asigi vaccine kapkhre panba yai lebak asida chahi asigi haukiba January gi tang 13 ta malemgi khwaidagi chawba vaccination program hongdokibane COVID-19 positive oiba miyoi sing laying chathanaba Indian Railways na hausik fawbada famung lising humpumari yauba COVID care cost lising mari hena sangbatkre cost sing adu state sing na season nabada yaba pikre hausik fawbada tongan ba state sing da cost samag humpumapon season na kibagaloina na Uttar Pradesh, Madhya Pradesh, Maharashtra amasung Delhi da COVID care cost sing mathok tohonba hokre Laiba asida COVID-19 laichat ki fibam lusilakpadagi oxygen watpagi awaba mayoknari basigi yenglaga Air India na tongan ba malemgi laibak singdagi Philips na puthokpa oxygen concentrator lising taraga chatuka kuntra taruk pusilakna ba thabak paikhatli haina Civil Aviation Minister Hardeep Singh Puri na phongdokre IMPHL East District ki manung chana HEINGANG makha lekai da ain kaina lam khopchin sajilamba yum sing ase District Administration na District Police IMPHL East ka khusam na duna takthokpagi thabak chathakre Lamlai AC ki manung chana takhel makha lekai da miyoi ama COVID-19 positive oibadagi containment zone lauthokraba mafam da leiba imung ahumda BJP Manipur gi State Council member khongban tabam ibom chana thaknaba polam sing mating oina yenthokre mating pangba duga mari leinana chahi 95 gi mathakta leiba miyoi singna vaccine kapthokpaga loinana SOP ngakna chatuna COVID-19 dagi lapna leinaba ibom chana miyamda appeal tawki makhata na telok chana Saijang Jila Parishad member Amom Jamini nasu imung ahum aduda tengbang polam sing piki